mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi so akhona full horror story ma mayam gi damak tani haidana puduna laksari wari asili thokjarapa matamda soikiba langkiba kaya yaurabasu mayamna puchil chauna ngakpi aduga amana wari asi hingliba madi laikhidraba kana gumba mataga mari lenana ijaba wari na sade bhapna mapung phana sagasaduna ataba singi ngihaktangi nungainabagi damakta wari asi semjarakpani phare mayam adudi wari asi hongnaba tawjaraklagi ngasigi wari asigi maming kunthak maiba Satrajit mahaksu laikai asigi thoine hena amanga taki potse haibadi mangna taknaba singi haidana khallaga lakhiba nati mahaksu thaba inkang kai keno khara tawraga maibo oiriba simpham asida migi khara doirabasu nungainabagi damakta adum silakpa maibani mahak no mata phattaba thabak tawduna khulasi mangna taknaba tawge haiba kari kumba mata su khangkiba laiti asuna Satrajit mahaksu khulasi khayom lakpa amadi laigi thoram tawba singasi mahaksu khara adum yawrakpani nongma numit amadi Sudhir Johnson Hemsan makhoi ahumasi wari watai sanaduna numidangi matam asida lai tanja sida Satrajisu lai khurambada kaikeno khara tawnaba haidana khayom laknaba haidana mahaksu posei khara paiduna numidang wairamgi matam maduda lakpani Hemsan hairai itaw ada lairisi tu mang thangba maikai somasida laisi sibu amaiba Satrajit natro Johnson na mani kaino adu mana laibasina kai hoida laiba Hemsan hanglakpani maduda Sudhir no mohairai karigi oirani ge pairaiba posak singa sinangwa amata khangdrabo khayom lakpa asini khayom lakpa haijibado sigi maiba sibu kayamuk hena ma si afaba thabak tawraba jano khulai kai sida budi mahna phataba thabak tawdi budi mayamna budi ngangnai aduda aina hanginglisi maiba oibo khudimaksi kaigumba khradi dum tawdi tawganbani khulai kai na yari ko sabeng angono hoiba adu budi aduda sigi mamang thaki matamdagi yauna masigi maiba Satrajit hariba maiba si mahaki mapa mapu sing adudi bhut laitin yamna sanai hai ado mahakti karigumba mata tawdai basi aidi thajaba ngamde nangna thajadabagi wani kanagumba miyoi kharanadi laitin sanade mapa mapu sing hokiba sing aduga manade haidana mayamna sakna sonari basini asumna Johnson hairakpani wa amata sungangdi Sudhir suwa makhata na ngangkidre Satrajit na laiba pumnamak singado makhoi ahum suwa amata ngangkidre khayom lakpa laiba maiba sida kauba phati haidana makhoi ahum su tumin lei Satrajit suwa amata ngangdi makhoi ahum aduga adum thainaduna adum aksakre mahage hek thaina kiba matam maduda Hemsan hairai sibu tasingna maibo ajibani haidana taribasi aibu thajarasira farega chalage asi hairaga makhoi ahum ase lakle Hemsan su mahaki mayum de hek sanglak matam maduda saising sana mahaki mamada hairai ima sigi kunthaki maiba sigi ipu kaino se Satrajit se masibu laigi tingi maramda migi thawk tawribani haidana tawribasi sibu aigi wakhaldadi mapa mapu singi hangtaktagi horaga laigi tingi ka keno kharasu sanari haiba paw kharasu tai adu masibu laigi tingi maramda bhut nungkai kla mataga sanada basalo mina sum haiba matamda karigumba mata sanade hai adubu khulai kai sida maiba ma lairibasi phadi yamna phai kanana khangba hayangai kona thangda laigi tingi maramda bhut nunga amaga sanakhala abadi hoinima ai sodum ne khalibani ibungo adu erabasu khulai kai sida oina mahakna phaba thabak tawribanina aikhuna suwasi ka hena thudona sungang ba yadido hoima adu budi sumi farese sakto gyan tana sathok polosilo aduga ne tumna hipnaba tawro asi hairaga Hemsan su mamana kai keno khara haibududa mahaksu sagadu sabalo silaga du makpa thakre asomdasu Satrajit
lai khurambado loisilaba matung mahakna khuramluriba imung ado lai khuramba loire aduna kaisu thoina mata tawraklaroi haidana imung aduda hairami maiba Satrajitsu imung aduna yamna harauta yamna oza maiba na khoi gi imung asi yamna nungaina lehenkadori haidana dakhinasu yamna sauna kalai Satrajitsu maduna mahaksu khara khara hingaduna haibadi lai khuramba satluba dakhina tawrakpa mayam sing aduna mahaksu khara khara mahaksu hinjaribani mahakini haibada kanagumba matasu leitre Satrajit adum lai mahaki wakhaldasu asumnasu khalai nongma natraga nongmadi aina tawriba thabak sing asina maram moiduna khul laika gi miyoi sing asu khalakpa yana lai hoida aida kasu thoina aranba tawdraga loire asi haiduna Satrajit mahaksu dumakpa tharami asumna nonga laba matamda Satrajitsu atopa laikaida lai khurambani haidana dumak satkre atopa laikai gi lai khuramingai matam maduda mahaksu mapung changna lai gi thora mase adumak tawduna lai laikai adugi ahalamana sumna swai rakhi lai khurami bani haidana tawriba sisu lairon swai khoidi amata su khangdi lai khuram biri boza mai basina panghai dajilaga lai gi marol ni hajinaraga lai gi thora mase tawribra kya menga ta basana ti hoji kandi saukhalak matamnina lai khuram basisu pak pak nekta thajanadravani adubu thainangai matamda aduk tawrami haidana kusu adum tawbagi wani asi hairaga Satrajit ki mamang maktada soli malik khara khara ngangnabado mahaksu tarai adubu mahak kya haina thudona su khaluba tawdi atopa ahlamana hairai yengo lai khuram libani haidana tawriba sisu thangjagi lai do khuram libani adubu hojikanda maiba somata lenyadre maiba su leitraba matam asida lai khuram libani haidana tawriba maiba si kakta ngairabani tangai phadradana kuthida yenglubagi adu laikai gi maiba somata leitabaduda maiba si neklaga khurambani asi hairaga maiba Satrajit ki mamang aduda hairai wafam ado taba matamda maiba Satrajit mamit khana yengi wari sanaramba halani do sap hekta lepi Satrajit ki mieng aduda Satrajitna lai khuramba si moi nekta khangbadona kai kaino khara sungang lei lai gi thaw asi aina tawdrabadi anabasi hinjingadori bani habasi makhoidi amata khangba janati doctor na layengba ngamdaba thabak ado maibai khoina yingduna maibai khoina kongkai masu loina phangrabani asi hairaga Satrajit mahakna tawgadaba thabak aduda lakak tawduna lei asuna tawringai matam aduda ahlaman hairai oza maiba thabak asi tawba yadribra ho haurasi aisu wakhalda karigumba kharadi khalamiba oza maiba kari wakhal khaliba horen thabak asi gyan tana loiraga ahalaman sindai phajana dum haijage asi hairaga Satrajit lagi thok tawbodo phajana mapung phana tawkhre asum tawduna loisilaba matam aduda ngasai kai keno khara haikhiba mayam pumnamak singadugi mamangda maiba Satrajit na sum hairakhi mayam lagi thok tawba haibasidabu ipa ipu haktaktagi hauna sanaraklabani masigi sana kanglol nasi haujikangi inkhala iba naha sing asina masigi matangdasu khangbase kharawai adubu ahala singsigi haibadi lairiba kholasigi ahal mayam sing asigi mamangda angang singna khangdabaduna ahalaman singna khara takpi gadabani ahalaman singna takpi bagi mahutta ahalaman singna oina karem kathaina ba tawbasi puningda khara khajit nungaijade ahal haibasidi angang singda takadabani aduna angang sing aduda taktabida makhoina oina karem kathaina ba tawraklabadi madugi khulado hayang kaina thangda awana da salaman lakpa matamda khuladugi maiba laitaba natragana atopa maiba man nekpa haibasi masisu yamna aruba mani yaragadi mayamaisu ngasigidi matanga swai sida isu satnaba tawrage asi hairaga Satrajit khongpham khara thangduna makhong asi thangdana chapawi laika gi halamana sumna swairaki hai Satrajit nangdi ngasai khoina ngangnariba mayam singado tahorabra oza ngasai khoina haidi oza khoina ngahoba mayam singado ai khara khajik taja hoyi oza hoina ngangbiriba mayam singado hoi haujikan gi sakhlaba matam asidadi khara sunabadi wale
ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯣꯏꯅ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯇꯦꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯔꯤꯕ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯑꯅꯥꯕꯁꯤꯡ ꯂꯩꯔꯕꯗꯤ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯉꯤꯕꯅꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯂꯥꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯂꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕꯅꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕꯗꯨꯕꯨ ꯗꯣꯛꯇꯔꯅ ꯌꯦꯡꯂꯒ ꯐꯒꯗ꯭ꯔꯥ ꯀꯣꯛꯀꯤ ꯋꯥꯈꯜ ꯂꯩꯅꯥꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯔꯖꯤꯠꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯌꯦꯛꯇ ꯋꯥ ꯉꯥꯡꯂꯛꯄꯅꯤꯅ ꯁꯇ꯭ꯔꯖꯤꯠꯅ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯤ ꯑꯉꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯑꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯇ꯭ꯔꯖꯤꯠ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯉꯁꯥꯏ ꯋꯥꯊꯤ ꯋꯥꯅꯥꯏ ꯉꯥꯡꯅꯈꯤꯕ ꯑꯍꯜ ꯑꯅꯤꯗꯣ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤ ꯆꯨꯝꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯥꯖꯗꯕꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯇꯥꯎ ꯌꯥꯔꯦꯁꯦ ꯃꯗꯨꯒꯤꯗꯃꯛꯇ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯧꯔꯨꯔꯅꯨ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯨꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯁꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯌꯥꯎꯍꯟꯕ ꯅꯠꯇ꯭ꯔꯥ ꯐꯔꯦꯁꯦ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯒ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯇ꯭ꯔꯖꯤꯠ ꯃꯁꯥꯁꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯂꯦ ꯊꯛ ꯊꯛ ꯅꯤꯛꯅ ꯁꯇ꯭ꯔꯖꯤꯠꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯂꯦ ꯑꯗꯨꯒ ꯂꯥꯏ ꯃꯋꯥ ꯂꯧꯗꯕꯒꯁꯨ ꯁꯥꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦꯗ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡꯗ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕꯈꯔ ꯈꯪꯒꯗ꯭ꯔꯥ ꯈꯔ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯗꯨꯝ ꯀꯔꯦꯝꯅ ꯁꯤꯜꯂꯛꯄ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯛꯈ꯭ꯔꯦꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥꯁꯨ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯍꯤꯡꯉꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯤꯡꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯔꯖꯤꯠ ꯋꯥꯈꯜꯗꯁꯨ ꯈꯟꯅ ꯈꯟꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯄꯨꯂꯞ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯆꯥꯗꯨꯒ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯁꯤꯈꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯁꯤ ꯃꯅꯦꯝ ꯀꯌꯥꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯝꯃꯨ ꯑꯩ ꯀꯩꯁꯨ ꯊꯣꯏꯅ ꯀꯨꯏꯔꯛꯂꯣꯏ ꯃꯤꯒꯤ ꯊꯧꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯁꯇ꯭ꯔꯖꯤꯠ ꯃꯁꯥꯗꯣ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯈꯤꯕꯅꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯔꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯩꯅ ꯂꯩꯖꯔꯝꯂꯕꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯑꯃꯠꯇꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯄꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ ꯑꯩꯁꯨ ꯕꯤꯙꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯂꯕ ꯃꯔꯝꯅ ꯑꯩꯁꯨ ꯈꯦꯠꯇꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯨꯅꯥꯟ ꯃꯍꯥꯛꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯃꯁꯥꯁꯦ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯞꯐꯤꯡ ꯃꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯜꯂꯛꯄꯅꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯍꯜ ꯑꯃ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯏ ꯁꯇ꯭ꯔꯖꯤꯠꯅꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯑꯥꯗ ꯆꯠꯂꯤꯁꯤꯕꯨ ꯃꯥꯃ ꯁꯇ꯭ꯔꯖꯤꯠ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯥꯃ ꯁꯇ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛ ꯑꯁꯤꯗ ꯄ꯭ꯔꯞ ꯆꯪꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯤ ꯑꯅꯤ ꯆꯠꯃꯤꯟꯅꯕꯁꯤ ꯃꯁꯥꯗꯁꯨꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟꯁꯨ ꯆꯪꯂꯛꯄꯅꯤ ꯃꯨꯅꯥꯟꯅ ꯃꯥꯃ ꯁꯇ꯭ꯔꯖꯤꯠ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯨꯅꯥꯟ ꯑꯩꯅꯤ ꯃꯥꯃ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯁꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯁꯅꯤ ꯈꯣꯏꯔꯝꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯃꯥꯃ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯏꯁꯥꯁꯦ ꯈꯔꯁꯨ ꯊꯦꯡꯅ ꯍꯜꯂꯛꯄꯒ ꯒꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯄꯥꯛꯅ ꯍꯦꯛꯇ ꯐꯪꯗ꯭ꯔꯕ
Sigi Tangnaba Bazar Masa Sidaisu Gariado Pangdravanina Madu Pabutang Aisi Garido Tonglak Lava Matunda Sida Sanglapani. Oh, Pare Adudi. Mama Bohandak Lagi Tinki Tau Basalibasi. Adam Karadi Adam Kandi Kanaribro. Kanari Haibatai. Mama Mamang Takimatamdana Hena Kanabadi Waranganida. Hauzikti Doctor Singasiso Tolak Abanina. Mamang Takimatamne Hena Kanarami. Mama Lagi Tinki Maramda Karakradum Mama Nasanabasi. Mama Sigi Pasasina Mama Itanta Kakta Saratan Basi Adum Namdingamra. Munan Ay Itanta Kaktani Nani Sulai Baktiba Taldokta Isaduga Punung the Yori Isaduga put up like Kidri. Itanta Kakta Sabanina Sak Sada Sukongayama Aduga Sarana Makatang Saraga Topa Sukongayama. I dima Singbo Mata Kangdrada. Hoi Mama Itanta Kakto Banina. Toraiba da kina singa sinadumsu mama di dumakwana bayai. Ado mama atay tabak singa sisu kara adum tauba phabra khalli. Phabodi phai haibabu. Haujik aigi haksang sana pangala sida. Kanana ibu neglakadoribano. Aigi phiba murti asi saisu supaira kadoba kuidre. Khangdre da munan punsi si sige khalli adubu miyam gi saba tauruba maram naisi. Masisi lepabasu lepasumu yadaba sisina hek lepa matam daisu laikai si netragana atopa khulaika gi miyo singasi lagi tingi thau tausi haiba matamda tangai phadana isu hek satlaga masidagi paisa talakpa maramna aisu kari haigadabano khangdre paan hekta tokpa sungamdaba atopa simphamsu naha oiringe matamda khara surambadusu haujikti ahal oisila abanina Kanagumba mata su habiraktre. Mara maduna isu. Apang batabak kara suramba singa du suairak trabanina. Aisu maiba oiba simpamasi. Masisi oine selaga. Matam kara di aisu. Hinginge matam masida isu miyam gi saba kara tauram ge hadana. Wakal dasu kalimunan. Hoi mama dudi. Aisu kontonga si oksilakle. Mama su sapiro. Aisu adum sanghauragi. Fare Sanghauro. Si Hairaga Munanado, Mahaki Kontonga do Tamna Sanghauri. Munan Hexan Kiba Matamaduda, Satrazit Yemba Matamda, Mahaki Tunga Sida Kanagumba Musumubama, Mami Sami Wena Ina Kiwado, Madu Uturi, Satrasingna. Munangi Tung Tang Basaruga Sida Kanagumba Malairi Basi, Sibukarino, Kanano Sibo. Si Hairaga. Satrajisu wakal kalai. Aina mo hairu rabadi mahaki masase pangki da ki basujai. Parese. Aisu kai gumba mata haidu aroiki. Asi hairaga Satrajit mahakso dumak lai. No ngalaba matungda munan tu masanungaiti. Kai gumba ma itaw tawi haidana hospital da pukali. Adubu hospital da pukalaba sumasasi phaba ingangamdi. Laikai gi naha amaselak laba matamda Munan hoida mutang lapiyo haidana Satra Singh kawi. Satra Singh su ngarang mahakna ukiba mayam singado. Madu karigumba kharadi thoamani haibasi mahak masana su bhap tare. Aina ngarang munangi tungthang basaruk da ukibado. Madu aisu karigumba kharadi singnarabani. Fare asu satlagi. Asuna Satrajit mahak su lai. Satrajit lakpa matamda munangi masado Yamna kana lao khongba tawi. Satrajitna. Masa sidi yamna kana hekta lawida. Parese. Salo kana lai. Tairem pumbai manado. Mana ohum longba aduga isinga sengba khara puduna lao. Asi hairaga mayam singadusu marang tauri. Munangi masada yauribati mulai musingado. Mahaksum munayingi. Ising asing batay mana sing adu purak laba matam aduda Satrajit na muna yangi. Munangi masada yauri basi timulay mo mahaksu migi mapal haibadi migi lairam tila mapa sokna mapal thoksiluba maramna mahaki masasi lai phataba na inarakpani haibasi khangle. Mahakna mapal thoksiluba mafam jaga asidi lai giting gi maram yamna sokpa jaga ni. Asi hairaga
mahaksu lai khuramba horaklei Satrajit asumna lai khuramba matam maduda yamna kana kana lao khongduna tawi munana do mayam changduna phari asumna lai khuramba yaba khuram laba matungda Satrajit na asumna harai angang sa masa se adoki matik yamna kalli aroi boina mutang lai gi tingi thawasi tawba matamda masa se lenghalakano masa se lengla aga aina tawkaduriba polam singasi loina thukairakpa yai pochai singasi amata lenghanba tawda adum thamgadabani madugi matamda lai khuramba sisu mai pakna loikadabani asi hairaga Satrajit mahaksu lai khuramle laika gi miyoi singasi su lai khuramba yabu khuram laba matungda mahaki masasi adum tamna tamna hantarakle munangi haksang ado Satrajit na lai phataba singasina khayom amutang di lakpiyu hairai khayom khara laktaba yaroidri lai phataba se khayom laktrin kai makhoi gi jakthak pidrin kai matam mahaki masasi pharabasu ka hena thudona mata su pharoidri aduna muktang di lai tingi khurambasi khayom laktaba yaroidri khayom asi lakthoksi asi hairaga mayam asi marang tawnarakle khayom lakadaba matam asi kadai waida karamba matamda khayom asi lakadabano hairaga hanglai maduda Satrajit na sung haiki nong alamdagi matam amadi numit taramdagi matamda khayom asi lakadabani lakaduriba mafam jaga asi turel khonungda lakadabani asi hairaga mayam asi khayom laknaba posak singado marang tawre Satrajit su munan hoigi yumdoina saksara si haidana makhoidoina saksare munan su wakhal budi tarakle haibabu masasi kainomadi itau tawri asum tawna maiba Satrajit numidang wairamgi matam yausilakle mahaksu makhuta kai kaino khara paiduna thoraklabani khayom lakaduriba mafam jaga asi makhoigi awang pangna leiba madugi mapa aduda lakaduribani asumna Satrajit su awang pangna lakle aduga turel khonungda mahaksu kumthaduna masasi ising manungda sangba horakle isingda khara lupthaba horaklaba matam maduda yungauduna Sudhir amadi Johnson aduga Hemsan makhoi ahum asi wari watai sanadana lai asumna lakpa matam maduda Sudhirna urai itaw ada tawrisi karino khayom laiba haibaduro asi haina Sudhirna hana urapani Hemsana sibu karino mi sumangum tawi aduga kaigumba ma iman malida asi haina lairingai matam maduda Sudhirna hairai angai khose asida lairisi aibu amaiba saba keno do natro sigi mathak lagaigi khunthaki Satrajit natro hoini magi phiba murti oina sutawi hapetang changsilaga yengsira adu galakna sira makhoi ahum sing khalakpa matam suoibaga yusu khara adumak ngawi asum tawdana prap changlakpani makhoi ahum asi Satrajit na tawriba pumnamak sing asi adum tumina yenglami asumna lairingai matam aduda Satrajit su mahaki masasi ising manungda lupthaduna polam sing asi lupnaba haidana kai kaino laison tinson khara tawraga khayom yamna kana laingai matamdani Hemsan mahaki masada khangogdana mahaki manakta tabunung tumamba tap launa pairi aduga Satrajit na lukhiba mafam jaga aduda mahak silangsili asumna langba matam aduda aniduna yamna kana sairami hoi kaiginu nangna langido as sakta asi nungsirataba lai khuramini haidana tawriba sisu asi haina lairingai matam aduda Satrajit mahaki masasi ising manungda mamit asi ngang na mamit asi pangthorakle asumna nungtum thomluba matam aduda Satrajit mathaklomda mamai se ongkhalakle aduga phut phawgalaklaba matam aduda kana laigi haidana yengi makhoi ahum asi pakthaduna yengduna lei Satrajit ki matawduda makhoi su karino haidana wakhal khalli asum tawdana makhoi ahum asi tapna mafam jaga adudagi nanthokduna satlasi haidana makhoi si hainarakle itaw mafam jaga sidagi khoi salasira Sudhirna hairakpani maduda anidusu salasi haidana yare Hemsandusu nungtum thomba yaba thomuraba matungda masasi kainomadi itaw tawraklabani Hemsanna itaw chalawrasi khara thuna salasi adum tumina yengba yabaduda nangna karigino
ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯂꯤꯕꯁꯤꯗ ꯅꯨꯡꯇꯨꯝ ꯊꯣꯃꯔꯤꯕꯗꯣ ꯑꯁ ꯂꯥꯎꯁꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯂꯔꯣꯏ ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯃꯥꯏꯕ ꯁꯇ꯭ꯔꯖꯤꯠꯅ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯂꯔꯣꯏ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯈꯤꯕꯗꯨ ꯁꯇ꯭ꯔꯖꯤꯠ ꯏꯀꯣꯛ ꯀꯣꯛꯅ ꯎꯔꯦ ꯁꯇ꯭ꯔꯖꯤꯠꯅ ꯌꯥ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯗ ꯀꯤꯍꯪ ꯈꯪꯍꯟꯕ ꯇꯧꯕ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯅꯈꯣꯏ ꯈꯪꯉꯣꯏꯗ꯭ꯔꯥ ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯈꯨꯔꯝꯕꯁꯤ ꯂꯣꯏꯁꯤꯜꯂꯤ ꯇꯁꯦꯡꯅ ꯈꯌꯣꯝ ꯂꯥꯛꯄꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯗꯤ ꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯃꯍꯥꯛꯁꯨ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯗꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯇꯥꯏꯅꯔꯦ ꯑꯁꯨꯝꯅ ꯁꯇ꯭ꯔꯖꯤꯠ ꯂꯥꯛꯑꯕ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯍꯥꯏ ꯐꯔꯕ꯭ꯔꯥ ꯃꯨꯅꯥꯟ ꯑꯗꯣ ꯐꯕꯨꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯃꯁꯥꯁꯤ ꯃꯄꯥꯡꯒꯜ ꯍꯥꯟꯅꯒꯨꯝꯅ ꯏꯀꯟ ꯀꯟꯗꯦ ꯅꯍꯥꯟꯃꯛꯀꯤꯗꯤ ꯁꯇ꯭ꯔꯖꯤꯠꯅ ꯂꯥꯏ ꯈꯨꯔꯝꯕ ꯃꯇꯝꯗ ꯃꯁꯥꯁꯤꯡ ꯑꯁꯤ ꯈꯌꯣꯝꯕꯨ ꯍꯦꯛ ꯂꯥꯛꯄ ꯂꯣꯏꯔꯕꯗꯤ ꯃꯁꯥꯁꯤ ꯄꯥꯡꯒꯜ ꯊꯨꯅ ꯊꯨꯅ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯨꯅꯥꯟ ꯑꯗꯣ ꯃꯄꯥꯡꯒꯜ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯒꯨꯝꯅ ꯃꯁꯥꯁꯦ ꯄ꯭ꯔꯥꯛ ꯄ꯭ꯔꯥꯛ ꯇꯥꯔꯝꯃꯤ ꯁꯇ꯭ꯔꯖꯤꯠꯅ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯂꯥꯏ ꯑꯁꯤ ꯈꯨꯔꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛ ꯇꯧꯁꯤꯜꯂꯛꯇꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕꯗꯣ ꯃꯌꯥꯝꯗꯤ ꯑꯃꯠꯇꯁꯨ ꯈꯪꯗꯦ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯐꯔꯦꯁꯦ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯖꯔꯛꯁꯅꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯇꯝ ꯑꯁꯤ ꯈꯔꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯔꯖꯤꯠ ꯗꯈꯤꯅꯥ ꯈꯔ ꯂꯧꯔꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯤ ꯁꯇ꯭ꯔꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ ꯑꯩꯅ ꯐꯍꯟꯒꯦ ꯈꯟꯕ ꯑꯩꯒꯤ ꯑꯅꯥꯕ ꯑꯃꯕꯨ ꯅꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯃꯁꯥꯁꯤ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯩꯍꯜꯂꯕ ꯐꯩ ꯈꯪꯅꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯇꯧꯔꯛꯂꯔꯣꯏ ꯈꯟꯕ ꯊꯕꯛ ꯑꯃ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯁꯤꯡꯗ ꯂꯣꯏꯅ ꯇꯧꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯔꯖꯤꯠ ꯃꯁꯥꯗꯁꯨ ꯄꯤꯡ ꯂꯥꯎꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯔꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯈꯜꯂꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯩꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯁꯨꯙꯤꯔ ꯑꯃꯗꯤ ꯖꯣꯟꯁꯟ ꯍꯦꯝꯁꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯠꯇ꯭ꯔꯤ ꯃꯁꯤ ꯑꯃꯗ ꯄꯨꯂꯞ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯔꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯝꯁꯟꯅ ꯉꯥꯏꯈꯣꯗꯥ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯑꯩꯕꯣ ꯍꯦꯝꯁꯟ ꯍꯥꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯅꯥꯅ ꯈꯪꯕ ꯅꯪꯁꯤ ꯆꯤꯡꯊꯦꯛꯂꯛꯂꯕꯗꯤ ꯅꯪ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯤꯡꯊꯦꯛꯀꯗꯧꯔꯤꯕꯅꯤ ꯑꯁ ꯑꯩꯗꯤ ꯍꯥꯏꯅꯔꯣꯏꯗ꯭ꯔꯤꯗ ꯏꯇꯥꯎ ꯃꯤꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯍꯦꯛ ꯌꯦꯠꯁꯤꯜꯂꯨꯔꯤꯕꯗꯣ ꯃꯗꯨ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯪꯁꯤ ꯐꯨꯗꯤ ꯌꯥꯝꯅ ꯐꯨꯅꯤꯡꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯙꯤꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯁꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯊꯣꯏꯅꯕꯨꯗꯤ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯣꯏꯗꯤ ꯌꯥꯝꯅ ꯁꯣꯏꯔꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯥꯖꯗꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯋꯥꯏ ꯃꯥꯡꯗꯅꯀꯣ ꯁꯨꯙꯤꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯝꯁꯟꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕꯗ ꯍꯦꯝꯁꯟꯁꯤ ꯀꯤꯕꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯊꯧ ꯇꯧꯔꯛꯂꯕꯅꯤ ꯖꯣꯟꯁꯟꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒꯋꯥ ꯉꯥꯡꯕꯗꯅ ꯀꯩꯅꯣ ꯅꯠꯇꯦ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯝꯁꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯁꯥꯁꯤ ꯏꯪꯕꯒꯤꯅꯤ ꯀꯥꯂꯦꯟ ꯊꯥꯁꯤꯗꯕꯨ ꯅꯁꯥ ꯏꯪꯉꯤꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗ ꯁꯇ꯭ꯔꯖꯤꯠ ꯃꯍꯥꯛꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯂꯩꯔꯛ ꯑꯗꯨ ꯄꯥꯅ ꯄꯥꯅ ꯊꯥꯕꯜ ꯑꯁꯤꯁꯨ ꯏꯉꯥꯟ ꯉꯥꯟꯅ ꯍꯦꯛꯇ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯣꯡ ꯑꯁꯤꯁꯨ ꯍꯦꯛꯇ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ ꯅꯣꯡ ꯃꯝꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯃꯉꯥꯜꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯈꯟꯖꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯉꯛꯉꯛꯂꯤ ꯍꯦꯝꯁꯟ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯈꯔ ꯊꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤ ꯃꯝꯁꯤꯜꯂꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯉꯥꯟꯊꯣꯛ ꯉꯥꯟꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯂꯩꯔꯝꯕꯅꯤ
ꯑꯗꯨꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯗꯥꯏꯋꯥꯏꯗꯒꯤ ꯂꯥꯛꯏꯕ ꯁꯤꯒꯤ ꯊꯕꯜ ꯃꯉꯥꯜ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯁꯤꯒꯤ ꯂꯩꯆꯤꯜ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯉꯛꯇꯤ ꯌꯥꯝꯅ ꯉꯛꯑꯕꯅꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯆꯤꯜꯅ ꯄꯨꯝꯊꯥ ꯊꯥꯅ ꯊꯕꯜ ꯑꯁꯤ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈꯤꯕꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯉꯛꯂꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯍꯦꯝꯁꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯕꯨꯡ ꯁꯕꯨꯡ ꯇꯧꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯍꯦꯝꯁꯟꯅ ꯀꯩꯅꯣꯗ ꯏꯁꯥꯁꯤ ꯁꯕꯨꯡ ꯁꯕꯨꯡ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯙꯤꯔ ꯑꯃꯗꯤ ꯖꯣꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯨꯙꯤꯔ ꯑꯃꯗꯤ ꯖꯣꯟꯁꯟ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗꯦ ꯖꯣꯟꯁꯟꯅ ꯍꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯁꯨ ꯇꯧꯗꯅ ꯀꯔꯤꯅꯣ ꯁꯨꯙꯤꯔꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯥꯁꯤ ꯇꯞꯅ ꯇꯞꯅ ꯅꯥꯜꯂ ꯅꯥꯜꯂꯒ ꯁꯥꯟꯅꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯐꯠ ꯌꯦꯡꯉꯤ ꯍꯦꯝꯁꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯦꯝꯁꯟꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯍꯦꯝꯁꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯙꯤꯔ ꯑꯃꯗꯤ ꯖꯣꯟꯁꯟꯅ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯩ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯅꯥ ꯑꯁꯤ ꯄꯥꯏꯕꯒꯨꯝꯅ ꯇꯧꯔꯛꯏ ꯑꯅꯤꯗꯨ ꯉꯛꯂꯦ ꯁꯨꯙꯤꯔꯅ ꯅꯪꯒꯤ ꯅꯃꯥꯡꯗꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯁꯨꯗꯅ ꯅꯪꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥ ꯂꯩꯔꯤꯕ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯎꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯕꯒꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯎꯔꯛꯂꯦ ꯑꯍꯥꯟꯕꯗ ꯁꯨꯙꯤꯔꯅ ꯎꯔꯛꯄꯅꯤ ꯁꯨꯙꯤꯔꯅ ꯅꯪꯒꯤ ꯇꯨꯡꯗ ꯍꯧꯔꯤꯕ ꯎ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯐꯠ ꯐꯠ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯃꯇꯧ ꯑꯗꯨꯗ ꯈꯪꯉꯛꯏ ꯑꯅꯤꯃꯛ ꯉꯛꯁꯨ ꯉꯛꯂꯦ ꯈꯪꯁꯨ ꯈꯪꯉꯤ ꯏꯇꯥꯎ ꯃꯐꯝ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ ꯍꯦꯝꯁꯟ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯥꯏꯕꯗꯤ ꯎ ꯃꯊꯛ ꯑꯗꯨꯗ ꯅꯞꯄꯒ ꯂꯩꯔꯝꯕ ꯅꯨꯄꯤꯒꯤ ꯃꯤꯇꯝ ꯃꯥꯟꯕ ꯃꯤꯁꯛ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎ ꯑꯁꯤꯁꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯕꯣꯝ ꯂꯥꯎꯅ ꯍꯦꯛꯇ ꯇꯨꯔꯒ ꯄꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯇꯦꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯥꯏꯗꯅ ꯆꯦꯜꯂꯤ ꯍꯦꯝꯁꯟꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯦꯝꯁꯟꯗꯣ ꯃꯁꯥ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯑꯅꯤꯗꯨꯁꯨ ꯈꯥꯔꯥꯏ ꯈꯪꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯦꯝꯁꯟꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯌꯧꯔꯛꯂꯦ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯂꯦ ꯃꯇꯧ ꯑꯗꯨꯗ ꯍꯦꯝꯁꯟꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝꯗ ꯅꯣꯛꯈꯤ ꯇꯧꯔꯒ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯨꯖꯥꯎ ꯆꯥꯎꯕ ꯂꯥꯏ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯨꯛꯁꯨꯛ ꯃꯨꯕ ꯃꯤꯇꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯒ ꯃꯍꯥꯛꯁꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯃꯃꯥ ꯉꯥꯡꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯅ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯃꯥ ꯃꯃꯥ ꯉꯥꯡꯕꯤꯇꯣꯟꯅ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥ ꯑꯥꯗ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯁꯣꯔꯣꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯇꯝꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝꯒ ꯁꯞꯇꯤꯡꯅ ꯂꯦꯞꯄꯤꯕꯗꯣ ꯃꯗꯨꯃꯗꯤ ꯎꯏ ꯉꯥꯡꯕꯤꯇꯣꯟꯅ ꯍꯥꯏ ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯃꯤꯅꯤ ꯀꯩꯅꯣ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯁꯣꯔꯣꯛꯇ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯍꯦꯝꯁꯟꯒꯤ ꯃꯁꯥꯗ ꯎꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈꯤꯔꯝꯃꯤ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯅꯤꯛꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯤ
ꯍꯦꯝꯁꯟꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯅꯨꯡꯇꯨꯝ ꯊꯣꯝꯊꯔꯨꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ꯫ ꯑꯩꯅ ꯅꯨꯡꯇꯨꯝ ꯊꯣꯝꯊꯔꯨꯕꯗꯨꯗ ꯅꯨꯡꯇꯨꯝ ꯊꯣꯝꯃꯨꯕꯗꯨꯗ ꯃꯍꯥꯛꯀꯤ ꯙ꯭ꯌꯥꯟꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯋꯥꯠꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯏꯕ ꯖꯥꯠꯂꯥ ꯇꯝꯅꯅ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯀꯧꯊꯣꯛꯏ꯫ ꯍꯦꯝꯁꯟꯅ ꯑꯩ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯌꯥꯔꯔꯣꯏ, ꯏꯃꯥꯗꯁꯨ ꯑꯃꯠꯇ ꯇꯝꯃꯔꯣꯏꯒꯦ, ꯑꯗꯨꯝ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯃꯃꯥꯗꯁꯨ ꯑꯃꯠꯇ ꯇꯝꯗ꯭ꯔꯤ꯫ ꯃꯃꯥ ꯉꯥꯡꯕꯤꯇꯣꯟꯅ ꯅꯁꯥꯗꯣ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯑꯣꯛꯊꯣꯛꯁꯤꯔꯣ? ꯏꯃꯥ ꯌꯥꯔꯅꯤꯗ, ꯁꯤ ꯌꯥꯕ ꯂꯥꯏꯔꯤ, ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯇꯧꯔꯒ ꯑꯣꯛꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯡꯕꯤꯇꯣꯟꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯊꯤꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯖꯨ ꯂꯩꯈꯥꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯉꯥꯡꯕꯤꯇꯣꯟꯅ ꯏꯍꯦ, ꯈꯨꯖꯨ ꯂꯩꯈꯥꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯏꯕꯨꯡꯉꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣꯀꯣ, ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯁꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥ ꯉꯥꯡꯕꯤꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯏꯃꯨꯡ ꯌꯧꯔꯛꯑꯕꯅꯤꯅ ꯋꯥꯈꯜꯁꯦ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯋꯥꯕꯨ ꯋꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯁꯟꯁꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯔꯦꯗ, ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯁꯤ ꯆꯥꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯒ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝ ꯃꯍꯥꯛꯁꯨ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝꯗꯅꯤ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯦꯝꯁꯟ ꯍꯦꯝꯁꯟ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯃꯃꯥꯟꯅꯕ ꯁꯨꯙꯤꯔꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯙꯤꯔꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤꯗ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯇꯥꯎ ꯁꯨꯙꯤꯔ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯃꯇꯝ ꯀꯧꯔꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯐꯔꯦ, ꯄꯣꯊꯥꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯜ ꯊꯪꯂꯤꯕ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯣꯟꯐꯝ ꯖꯒꯥ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯛꯂꯥꯡ ꯑꯁꯤ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯍꯥꯏꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯕ ꯈꯨꯗꯥꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨ ꯍꯣꯒꯥꯏꯔꯛꯂꯒ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯊꯣꯡ ꯑꯁꯤꯁꯨ ꯒꯞ ꯒꯞ ꯂꯥꯎꯅ ꯅꯣꯝꯕ ꯍꯧꯔꯛꯂꯤ꯫ ꯐꯛꯂꯥꯡ ꯍꯣꯒꯥꯏꯒꯅꯤ ꯍꯥꯏꯗꯅ ꯊꯤꯟꯖꯤꯜꯂꯛꯏꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯦꯝꯁꯟꯁꯨ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯃꯃꯥꯏꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯣꯒꯥꯏꯔꯝꯗ꯭ꯔꯦ꯫ ꯁꯣꯏꯗ꯭ꯔꯦ, ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯩꯅ ꯉꯁꯥꯏ ꯇꯧꯔꯨꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯩꯅ ꯅꯨꯡꯇꯨꯝ ꯊꯣꯝꯂꯨꯕꯗꯨꯅ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯩ ꯈꯪꯂꯦ꯫ ꯑꯩꯕꯨ ꯃꯥꯃ ꯁꯇ꯭ꯔꯁꯤꯡꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯖꯁꯤꯔꯥ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯔꯁꯤꯡꯒꯤ ꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯍꯦꯝꯁꯟ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯏꯃꯥ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯃꯥꯗꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤꯕ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ, ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯍꯦꯝꯁꯟ ꯍꯦꯝꯁꯟ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯤ ꯑꯁꯤꯕ ꯄꯨꯊꯣꯛꯂꯝꯗꯥꯏꯒꯤ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯒ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯐꯃꯨꯡ ꯃꯅꯨꯡꯗꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯀꯤꯕꯁꯤꯗꯤ ꯑꯃꯠꯇ ꯀꯣꯛꯇ꯭ꯔꯤ꯫ ꯂꯥꯛꯑꯝꯕ ꯃꯩ ꯑꯁꯤꯁꯨ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯃꯨꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯦ꯫ ꯑꯣ, ꯑꯩ ꯈꯪꯂꯦ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕꯗ ꯑꯩꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯨꯕ ꯅꯨꯡꯇꯨꯝ ꯊꯣꯝꯂꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛꯇꯪ ꯃꯥꯃꯥ ꯁꯇ꯭ꯔꯁꯤꯡꯗ ꯍꯥꯏꯖꯗ꯭ꯔꯒꯗꯤ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ, ꯍꯥꯏꯕꯗꯤ ꯍꯦꯝꯁꯟꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯨꯝꯅ ꯄꯨꯝꯃꯝ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯐꯝꯒꯤ, ꯍꯥꯏꯕꯗꯤ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯤꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯆꯠꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯍꯦꯝꯁꯟꯅ ꯀꯔꯤꯅꯣꯗ, ꯏꯃꯥꯁꯤ ꯈꯨꯝꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤ? ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯁꯤ ꯀꯤꯔꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤꯔꯥ? ꯌꯦꯡꯉꯨꯔꯒꯅ ꯑꯃꯨꯛ ꯀꯔꯤ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯗꯨꯗ ꯆꯪꯂꯛꯏꯕ ꯃꯤꯇꯝ ꯑꯗꯨꯁꯨ ꯋꯥꯏ ꯇꯥꯁꯤꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯐꯦꯔꯦ ꯍꯥꯏꯔꯒ ꯋꯥꯏ ꯇꯥꯁꯤꯟꯕꯒꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯍꯦꯝꯁꯟꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯍꯦꯝꯁꯟꯅ ꯀꯔꯤꯅꯣꯗ, ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯅꯤꯛꯂꯦ꯫ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯐꯝ ꯑꯃꯗ ꯁꯨꯔꯨ ꯅꯩꯔꯒ ꯋꯥꯏ ꯇꯥꯁꯤꯟꯗꯦ꯫ ꯑꯗꯨꯝ ꯇꯥꯁꯤꯜꯂꯒ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯍꯦꯝꯁꯟꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯨꯡꯐꯥꯗ ꯄꯥꯈꯠꯂꯛꯂꯦ꯫ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤꯔꯥ? ꯌꯦꯡꯕꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ? ꯌꯦꯡꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯁꯛ ꯑꯃ ꯍꯦꯝꯁꯟ ꯇꯝꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯍꯦꯝꯁꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯈꯥꯗ ꯁꯣꯔꯣ ꯆꯤꯡꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯤ ꯃꯁꯥꯁꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯄꯥ ꯙꯔꯃꯁꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯄꯥ ꯙꯔꯃꯅ ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯃꯣꯏ ꯕꯕꯥ ꯑꯉꯥꯡ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯦ꯫ ꯍꯦꯝꯁꯟꯁꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩ꯫ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯕ ꯃꯇꯝꯗ ꯍꯦꯝꯁꯟꯒꯤ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯜꯂꯒ ꯂꯥꯇꯟ ꯊꯥꯎꯃꯩ ꯑꯗꯨ ꯃꯨꯠꯊꯠꯂꯨ, ꯂꯥꯇꯟ ꯊꯥꯎꯃꯩ ꯑꯗꯨ ꯃꯨꯠꯊꯠꯂꯨ ꯍꯥꯏꯔꯒ ꯃꯁꯥꯁꯤ ꯌꯥꯝꯅ ꯄꯨꯡꯁꯣꯜꯗ ꯁꯣꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯁꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯔꯣ ꯑꯣꯜꯂꯛꯂꯒ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥ ꯙꯔꯃꯅ ꯍꯩ, ꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛꯇꯪ ꯄꯨꯁꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯊꯧꯔꯤ ꯈꯔꯅ ꯄꯨꯟꯁꯤꯜꯂꯒ ꯃꯁꯥꯁꯤꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝꯅ ꯖꯨꯔꯨ ꯇꯧꯔꯒ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯣꯏ ꯕꯕꯥ, ꯇꯥꯔꯛꯏꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯍꯥꯏ, ꯑꯩꯁꯨ ꯈꯪꯗꯦꯅꯦꯍꯦ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯃꯇꯥ ꯑꯁꯤꯒ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ꯫ ꯑꯁ ꯈꯪꯗꯦ, ꯑꯩꯗꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦꯗ ꯃꯣꯏ ꯕꯕꯥ꯫ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯈꯤꯒꯨꯝꯁꯤ꯫ ꯑꯗꯣ
ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣ ꯈꯔ ꯇꯧꯁꯤ ꯅꯣꯡꯉꯥꯟ ꯊꯣꯔꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯁꯨꯙꯤꯔꯒ ꯖꯣꯟꯁꯟꯒꯗꯣ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯀꯩꯅꯣ ꯈꯔ ꯌꯦꯡꯍꯟꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟꯁꯟ ꯑꯃꯗꯤ ꯁꯨꯙꯤꯔ ꯑꯗꯣ ꯅꯣꯡꯉꯥꯟꯕꯒ ꯀꯧꯔꯁꯤ ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯋꯥ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯦꯝꯁꯟꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯍꯥꯛꯀꯤ ꯃꯆꯤꯜꯗꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯁꯣꯜꯂꯛꯂꯦ ꯑꯩ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯧꯔꯛꯂꯦ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯧꯔꯛꯂꯦ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯦ ꯃꯁꯥꯁꯤ ꯉꯪꯂꯒ ꯃꯁꯥꯁꯤ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯇꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯌꯨꯝꯊꯛ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝꯅ ꯃꯔꯥꯡ ꯇꯧꯔꯒ ꯌꯨꯝꯊꯛ ꯑꯁꯤꯒꯤ ꯀꯨꯞꯂꯤꯕ ꯗꯤꯟꯊꯛ ꯑꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯤꯕꯅꯁꯨ ꯊꯛ ꯅꯤꯛꯂꯦ ꯃꯣꯏ ꯕꯕꯥ ꯇꯥꯔꯛꯏꯕ ꯈꯣꯟꯖꯦꯜꯁꯤ ꯀꯔꯤꯅꯣ ꯉꯥꯏꯈꯣꯁꯤ ꯑꯩꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯄꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯨꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯠꯂꯨꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯖꯣꯟꯁꯟ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯔ ꯇꯧꯁꯤ ꯑꯗꯨꯒ ꯁꯨꯙꯤꯔꯒ ꯖꯣꯟꯁꯟꯒꯗꯣ ꯀꯧꯔꯕ ꯃꯇꯨꯡꯗ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯍꯪꯗꯣꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯌꯥꯏ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯂꯒ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯍꯦꯛꯇ ꯇꯧꯈꯥꯏꯕꯒꯨꯝꯅ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯅꯤꯛꯂꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯤꯔꯒ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯡꯖꯥꯜ ꯊꯤꯜꯂꯒ ꯀꯞꯅ ꯂꯥꯎꯅꯕꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯍꯧꯔꯤꯕ ꯍꯩꯔꯥ ꯄꯥꯝꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯐꯦꯔꯦ ꯍꯥꯏꯔꯒ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯤ ꯄ꯭ꯔꯣꯛ ꯊꯦꯛꯄꯒꯨꯝꯕ ꯑꯗꯨꯒ ꯍꯤꯡꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯁꯟ ꯏꯔꯣꯏꯁꯤꯡꯅ ꯆꯪꯂꯛꯑꯒ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯦꯝꯁꯪꯒꯤ ꯃꯃꯥꯗꯨꯗꯤ ꯃꯁꯥꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯕꯕꯥ ꯍꯥꯏꯗꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯔꯛꯄ ꯃꯇꯝꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯇꯥꯁꯤꯜꯂꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯈꯔ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ ꯍꯦꯝꯁꯟ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯃꯃꯤꯠ ꯑꯗꯣ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯁꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ ꯃꯄꯥ ꯙꯔꯃꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯁꯦ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯅꯥꯟꯊꯣꯛꯄꯒ ꯑꯃꯠꯇ ꯌꯥꯔꯣꯏ ꯃꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯂꯒ ꯃꯆꯥꯅꯨꯄꯥꯁꯤ ꯐꯥꯖꯤꯜꯂꯤ ꯃꯆꯥꯅꯨꯄꯥ ꯍꯦꯝꯁꯟꯁꯨ ꯑꯩ ꯆꯠꯂꯒꯦ ꯊꯥꯗꯣꯛꯂꯣ ꯁꯥꯇ꯭ꯔꯁꯤꯡꯅ ꯀꯧꯔꯦ ꯃꯄꯥꯟꯗꯁꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯆꯤꯜꯗꯁꯨ ꯃꯊꯟꯇ ꯄꯨꯡꯁꯣꯜꯗ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯜ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯕꯒꯨꯝ tung lauraga ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯜ ꯍꯧꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛꯇ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯍꯦꯝꯁꯟ ꯍꯥꯏꯔꯛꯏ ꯇꯨ ꯇꯥꯕ꯭ꯔꯥ ꯑꯩ ꯀꯧꯕ ꯂꯥꯛꯏ ꯇꯨ ꯁꯤꯗ ꯆꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯣ ꯀꯞꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯤ ꯍꯦꯝꯁꯟꯗꯣ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯆꯣꯔꯣꯟ ꯃꯌꯥꯝ ꯑꯃ ꯂꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯙꯔꯃꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯄꯨꯡ 4 ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯍꯦꯝꯁꯟ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯉꯪꯕꯤꯗꯣꯅ ꯁꯦꯟꯅꯍꯜꯂꯝꯂꯕ ꯃꯇꯨꯡ ꯃꯄꯥ ꯁꯨꯙꯤꯔ ꯑꯁꯤ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯁꯨꯙꯤꯔ ꯑꯃꯗꯤ ꯖꯣꯟꯁꯟꯗꯣ ꯀꯧꯔꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ
Maduda Dharmana hairai. Oh, adunanidana. Mahana Satrajit haidana masilda loina solibada pungsolda solibada. Asi hairaga Satrajit to kaurusi hairaga prap lai. Asum daudana Satrajit mikap thoktri. Satrajit sumasasi ngarang thokiba thodoksin mahaksu ahing tumdana sanakiba mayamsin. Angang asi laknaragi haidana sanakiba mayamsin aduna mikap thoktri. Dharma amadi Sudhir Johnson lakle Satrajit ki mayumda. Oza Satrajit. Satrajit mikap thorakle kanano haidana. Satrajit masa maruga mata singdoktri. Satrajit na prap thoraklaba matam aduda Dharma Sudhir Johnson makhoi lepaga leirambaduda ahai Dharma nangdi kadoba laiba. Oza aigi sanupado Oza gi ming palaga ngarang ahingsi lakna phanaba ngamdana masasi haujipodi utup tabagum lehori. Lakna phanaba ngamdana kaigumba ma itau tawi. Ngarangi ahingsi madi aigi khonjel ga mata hek taba sanati. Ahing asi su tumpham ga mata khangdi. Imungda ngangnariba khonjel mama ga iga ngangnariba khonjel mayam singado. Mapalda tarakpa khonjel mayam singadun amata tanaba sanati. Asi hairaga ngarang thokpa thodok singado loina tamli. Satrajitna oho phare ngihakta ngairoko ai sairu singasi singdokhi ge aduga saminarasi. Asi hairaga masa marudu singdokpa loisilaba matung pulap lakle. Asumna Satrajit su yoraklaba matamda kaino khara yengli. Hemsan masado gyan lakle. Mama aina ngarang tokhiba mayam singado mama na mutang ngakpiro. Matung manaudi ingkhalakliba na khoi naha singasi gyan khara tabana di phabani ko. Farese migi lai khuramlingai matamda nungtum thombado madu tawraklano. Fare nakhoina lai gitingi maramda khara thajadabado thajanabagi maramda isu kaigumba khara tawkhibani. Yare angang asi kaisu thoina mata su tawraroida. Asi hairaga Satrajit ado maksakre. Sudhirgi mama mapa amadi Johnson ki mama mapa aduga ngangbitongi masa Hemsan Dharma mabani changduna ngangli. Migi lai khuramlingai matam ahiba maibasida nakhoina tawribado karino. Nakhoina tawriba thabagado yamna lali haidana makhoisu kaigumba khara ngangduna angangsing aduda leiri. Asum tawna Satrajit sulai kai aduda kaigumba mata ayat apan tawdana migi lai khuramba khotpa adumak tawduna mahaksu laikre. Wari ase matang asida losinjare. Wari ase nungaibirabadi like amadi subscribe share tawbiramo haiduna haijari. Phare mayam adudi ngasigidi matang asida losinjaragi. Mathangi warida muhana thengnarasi.